Suzuki brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibidra? Supnagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marol kidamak contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangay Pro Kudong chaba si mangan bigano ngasi mag-contact tawbirau terms and conditions apply. Good afternoon, ELITETV ki test of cartoon ki mahau meng tabiri usa amatara muchari mare ngasi imphala pongwa pause singi cartoon singda cartoon singna kari phongdok ni ba kari wakal khalang ni ba nohan ni bara kafan ni bara kari phonong ni habadu khangna bagi tanja logjage hoji fawda khoi khabar pura makchi loina mak cartoon suna phongwa udri araiba kharadu adum khoi lokat chage aduga hanjen ba yawduna di na lokthok jare maduna muta ngak pigani amade loksage khoi naharoge thawda narge thorokdang da khoi gi Hawa do lerang do haiba narong thodang ni picture su lebasi mayam mang do wa ngang bani yam interesting way ni ai sel cha de nupi lon de thajadraga gi nupi ahum sibida hanglora wana adum mayam khangna raba hajiki akhoi leiriba political leaders sing si mai personal life ni aduda khuna khuting jen bagi di mathau ta de adubu kana na kana kari tawri haibsidi pikraba Manipur ni loina khangna ra wafam ni aduna waije sum ngang matamda soidok khigum yawbuni khoi mamang da khoi BJP degi Congress sang kiba Congress ne BJP sang ba BJP degi Congress sang kibudana vote for BJP ha gibo wafum makuna viral oibadum thengna badunia degi Congress degi BJP sang ko junda vote for Congress na ha gibo wafum yama ko handakta mamagi mikhal thengna gibudana sina hoi kana anpi kadai kari loan ge ha sidi mayam ne khangna ra wafum ni sida ko hena elaborate tawdagasu masa masagi personal life ne dudi ko na madai da khuting jin madi nuaite aduna sida na ngang thok da ai sel cha de nupi lon de thaja draga nupi om sibida hanglora wasi nongning ma phaw ni khuna sel cha ba kan da sel se kamai cha to no ani thon hang bi yai saira ga chai do ri bra natraga khoi tumin de pinna ba se sel pinna ba kana na su khoi photo namna da na che ina da na amta tawna de sel pinna ri mayam sing se ai thabo lo do ri lak kya no lak tra nga ni pa na piro tare amna ko na haido kan da pira haido pirage hayo mayam ba yana makha am to gibani ana kana go makhra di mu pesa da pisal luraga thabok to khalak tabadagi handorak na thongna bada yam kuina changba mayam su yawni hek khangna chana ba marom pang oiba adu wa kan ngang su ya da ba maduna awaba thengna ba mayam su yori bani aduna madugi proof kaisu leite mayam sin da hainari mayam sing ni bot lising manga yele do kana adana photo number document magi proof mayama proof bothor hai ka da di ngamoi da bani aduna hauji my personal life ni aduna man ngang su soibudo ai selza de ni pilon de thajadraga ai ni pi om subida hanglora wana ahum subida hanglora se dum lobudi yai han bani subudu leigidaba natra khainagi-ba ahum subuina lobusu oibi ai othokpa yabasidi yam leire aduna sum akhoi gi MLA mantri singse minister already ama already nupi lon daba yati kaina khanbegi wakhal leibra sum wakhal lon se leibagi adom wakhal lon phongdokpa yam fajaba cartoon ni ne thamjage mathang da leisina khoi sana lebaki loire dana haibuduni ngasi je pekha haidoni class 12 ki exam je pung hum ta bada haidoni adu result adum khangani akai maru mayam ngainari se koi metric ki di first June nataga first week of June nataga second week of June adai oira ba yai adu ngasi 12 ki di ngasi haidoni adaida mayam sin tawna koi gi pekha haidok pada koi Manipur da budi kya thokte
yam pressure leiba to stage tadi koi pika fail oirakpada suicide leiba suicidal tendency leiba suicide tongna siba khotpa mama ba gi pressure yam leiba adu mayam thoe adu Manipur di adu mathodok mukti thokte thokta su osinu tamjage seida fail oibagi damak chen ba hongna deda mathang gida kanna hona si chana bina adai peka result haidorakpani adan pc peka fail oirakpani ada mai napa mai nusina bisina haibani fail oibagi damukta chen ba hongna deda mathang gida kanna hona si kedroge chana bi haibani ada chana bisina kumakpani ahum latagi hen bai kai jei pamu ba na khogi magi fail oirakpase handa ga tharaga ahum lak sudoiba fail oiragadi aduna madu ahum lakti hen badi khogi ipa ipugi haina bachang si changana ahum laktagi heladi kai je hena saini piduna haibani adum masum thodok se dum thokta bana te khara dum thoi adu yaringe madu thokta na maduna heta beka fail oire jum da changba farak tare ai che lage ai yumban punsi da changage khai wakal si khandaba fai ai mon oni su maruina maduna khogi yumban bagi lambi si yam achouba step ama logdaba punsigi yam tangkak maru be step amani asisu masigi step se soibada dum khogi ing tappa yumban ba phangdaba yamna fragile loiba kai krasu dum thokta nati aduna of course lai khalai singna ayoba moni peka fail ore de ne chen ba chongba toba adagi hekta sasan ba thaksin ba honagadabani hona ba kan ba mathau tai haiba agi psychiatrist jo dum khum thamjage aduna sumbo se tholak ba yai na thokta na ba hona sina mangzauna na aduma message piba cartoon ni haina thamjage question leba ki loire dana haise mathang da leisina khoi pona famgi balo he haibduni steida khoi curfew matam se pungbari buk sangba manga buk sangdokpa dum jaga jaga my district du gi dum khenaba lei aduna senapati da curfew leite dum chandel la curfew leite tamilong da curfew leite aduna district ki aduna arei bakhar imphal east west aduga bisnupur aduga thobal sugumba aduga jiribam hairiba jaga khara aduga churachandpur sumba jaga singa thamani adeida wari watai sanaram baduni ahalani se manga tare na chen ge to duni adeida amada hey kaisu toroi sidasi irang su leitana na akhoi akiba adum leiba curfew gi 144 chalaiba adu hajik pung mari matunga chatpa sing arang khoi police sing na check toba adum khoi curfew haragadi khoi Manipur dadi yamna interesting weba se nomai kamnari haragadi mapalam dadi kinja dana chen chok khoi gi mayum mem chen hanaba khoi Manipur gi na nomai kamnari bom bokhai re haragadi mayum mem de thola yengna na bohonara pa mayam sini khoi khena ba se dana bandi lakku police ngak chani atopda tawbada Kashmir da go oiro UP da go oiro bom bokhai re di mayam se ki da changna ba hoina bom bokhai re kadai bokhai no na chen thorak pa ngak toin tawba si film su dum ui aduna sai da curfew si pung manga tare habda ma chen abagi sen duni da story ne sidadi ko sidadi irang laisu leitana haibo hom duni ko aduna valley da di of course irang leitre adu arangma mayam di pick thalaga leire haibo mayam su leini ana ajam phajaba paujel pe ba cartoon ni thamjage mathang da leisina hoelan paugi as loire haibisini sida ulibasi mayam se wangang muni mayam da matang sida naha na khogi thodang yam chawi ana ahan sina haibani ada naha mayam phammi mana khumakpani ahal gidi thodang leire roidro hadana khoi haibado phagi ni hanabado ahal leselakpa asti moidi kham suon gadabni kaina phagi tawnaba moidi punsi lusilabani chatki gadrobni kaina haiba da ahal singsna noi gi chawro thodang lei kaina wangang base ahal singidudi thodang leire roidro na khoi hingi banina pulap thodang yamina mathau tai haiba phom message bi ba aduna ji prajada appeal toba khudima khadi shanti purakna bhonda riba mayama Manipur lenga ngarang phungdokre akoi intelligence ki aduga security ki lapses khara laigre na adu akoina su mangjung na hairaga lakpuduni madu yam chap chana matam chana control tor magadi asi ore film se oram da su yabani adubu khusi kunan thok satangi pu amada khongbi thangwa soibada adum akhoi mina checkmate disti thogi ufum duni leisi aduna second by siam matau tai ana hoi apologize to ba Manipur lengang na aduga santi purakna honabada khudimaki achoba thodang lei ana hoi win win position kesu leiroi lose position ngaktani animak te leidoi se loss ngaktani leidoi se aduna akhoi amkuire akhoi normal tarakna ba honaba to tai ana akhoi ELITETV na su sigi hiram se mai leina akhoi tongan ba ori batai chanadana akhoi adumba goodwill mission na magaloidana kamain tawduna normal si purakadagi habigi program mu su akhoi haujare how to bring peace and normalcy in Manipur na saknai sing unaraga mayam unabe phumju hawo re aduna khoi steida role siam chawe khoi kudum be role lei al khangde na khangde haiba phum du su thamjage cartoon sida mathang de lebsna khoi gi people's chronicle gi mostly monday have duni sile se
rapid action force ki maya ama lakpaduni kaithen phambi ima ni lei set boy sanare maybe they like this special ima market area ID ima market area tan han ubuduni ama santi wina kasu rang leite or maybe a peacekeeping force na ko se santi leina ba thamba dum peacekeeping force na ko mamang da Rajiv Gandhi matam da ko Sri Lanka da ga thabu durana mayam se hangna bo phom ne duna ko ji lai report mayam su loin khangna nei khabar pari loi yengi manung hanjin ba jaga sin da peripheral area sing da ko mana ngakpi sen binda ba leitre akoi sikut ta kulai pi biro akoi ngakcher ge hewa phom adu ba panda lai ba sing mamang da akoi cheng lut toba kai lut toba sa san huran mayam ama complain lakwa da gi suna kanda koi nang license ki nomai cheng khongkat le ka na haiba taren pokpi da madu gi irang thokpa mayam lai be dunia na ngasai su poi wai sana jagre socio political commentator CSP joy ga do bas to strategy ama oiramba yai aduga mogi position logo oiramba yai haiba wafum thammi hoi madum oiraga su praja sing immediate pami ba wafum dudi madum mokti oidri wafum dunia na akhoi gi haijabo do khoina wai lising ama ibabudi pikraba photo macha cartoon sina wan thok mayam lehan ba wakal mayam khalan ba tuan ba khoi gi angle lagi yengba ya ba adu ba wan thok mayam lei khoi across kenone ye ibasida pi ibasida aiga mod haibetang khenaba yoram basu yai madu du ngak pi gini aigi mieng deni haijabo do fine art ki artist mana yek pa lei ma chingba color angang ba chingba asang ba chingba da magi wan thok khoina uriba mieng duga mana uriba mieng duga magi haitare angle ji khenaba amagi adum khoi yawi aduna su mayam sum thengna gani aduna mayam so dum feedback session preview comment toroga he khaji leibe issue sing sida khoi kitang khanara kanda pireba cartoon sida kitang elaborate toroga ai yu bo khalon do thamjabani asoy ngam yawar su mayam ngapi gani aduga cartoon ni singa su dum ngapi gani khalli kitang khenaba dum leiba ai gi mengi thamjai se aduna program si hena fajana bo hona bada kai do bigel gadage adagi suggestion feedback adum preview akhoi madu thabak to onthona bo hona jage bum thamjaraga adigi di adum ba ELITETV ki test of cartoon matang solution jage meng ta video singbam kara khuram jabulina kainen be thami sini The legendary brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibibra? Supnagi minute kuntragi manungda document ichang dana Vespa mati Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan unilawba yabagi khudong chaba pizare. Akupa marol kidamak contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiwan amadi Sangay Pro Kudong chaba si mangan bigano ngasi mag-contact tawbirau terms and conditions apply.